ꯍꯧꯖꯤꯛꯁꯦ ꯃꯦꯟ ꯏꯚꯦꯟ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯁꯣꯗꯣ ꯗ꯭ꯔꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯁꯃꯟ ꯗ꯭ꯔꯃꯥꯗꯨꯗꯤ ꯅꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯝꯗ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯖꯩꯗꯨꯅꯤꯀꯣ ꯑꯗꯣ ꯁꯤꯅ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯤ ꯈꯔ ꯁꯨꯝ ꯄ꯭ꯂꯦꯁꯤꯗ ꯌꯥꯎꯕ ꯃꯤꯁꯤꯡꯗꯣ ꯈꯔ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯗ ꯕꯥꯏ ꯕꯥꯏ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯠꯀ ꯍꯥꯏꯔ ꯈꯣꯠꯂꯒ ꯃꯌꯥꯝ ꯁꯨꯝ ꯂꯥꯡꯉꯒ ꯁꯨꯃꯥꯏꯅ ꯏꯁꯩ ꯃꯣꯏ ꯁꯛꯑꯒ ꯇꯧꯕꯩ ꯋꯥꯅꯦ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯇꯝꯕꯗ ꯑꯩꯅ ꯇꯝꯕꯗ ꯍꯩꯔꯔꯣꯏ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯗ꯭ꯔꯃꯥꯁꯤꯗ ꯁꯣꯁꯦ ꯇꯧꯈ꯭ꯔꯤꯁꯦ ꯍꯦꯛꯇꯅꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦ ꯈꯪꯕ꯭ꯔꯥ ꯍꯧꯔꯛꯄꯗ ꯁꯤꯅ ꯃꯣꯏꯒꯤ ꯊꯥꯏꯒꯤ ꯃꯣꯏꯒꯤ ꯍꯧꯗꯣꯔꯛꯄ ꯂꯥꯏꯒ ꯃꯤꯒꯤ ꯁꯝꯅꯔꯤꯉꯩ ꯃꯇꯝꯗꯒꯤ ꯊꯥꯏꯂꯦꯟꯒꯤ ꯋꯥꯔꯤꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯆꯥꯎꯈꯠꯂꯛꯑ ꯃꯇꯨꯡꯗ ꯁꯤ ꯌꯥꯎꯔꯛꯄ ꯁꯤ ꯇꯧꯕ ꯑꯗꯒꯤ ꯁꯤ ꯆꯥꯎꯈꯠꯂꯛꯑꯒꯅ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯅ ꯃꯥꯡꯍꯟꯕ ꯄ꯭ꯔꯀꯇꯤꯒꯤ ꯃꯥꯡꯖꯔꯛꯄꯒꯤ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯣꯏꯔꯦ ꯎꯠꯄꯗ ꯂꯥꯟ ꯇꯧꯅꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯉꯛꯏꯁꯦ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯤꯁꯦꯀꯣ ꯍꯣꯏ 3D 5Dꯒ ꯂꯣꯏꯅ ꯂꯩꯍꯧꯔꯦꯀꯣ ꯁꯤꯗ ꯍꯥꯞꯄꯤꯕ ꯏꯐꯦꯛ ꯃꯌꯥꯝꯁꯦ ꯑꯌꯦꯡꯕ ꯃꯤ ꯃꯦꯖꯤꯛꯅꯦ ꯍꯥꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯃꯦꯖꯤꯛꯂ ꯃꯤꯇ꯭ꯔꯪꯂꯅ ꯈꯜꯂꯤꯅꯦꯕ ꯑꯗꯒꯤ ꯁꯤꯃꯥꯁꯨ ꯅꯠꯇꯦ ꯈꯨꯗꯛꯇ ꯏꯃꯥꯡꯗ ꯊꯣꯛꯏꯅꯦ ꯑꯗꯒꯤ ꯁ꯭ꯇꯦꯖꯀꯁꯦꯀꯣ ꯁ꯭ꯇꯦꯖ ꯄꯥꯛꯈ ꯆꯥꯎꯔꯒꯁꯦ ꯍꯦꯛꯇ ꯇꯨꯔꯦꯟꯒꯁꯦ ꯈꯨꯗꯛꯇ ꯑꯣꯜꯂꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯟ ꯑꯃ ꯁꯤꯟꯕ ꯉꯥꯏꯅꯗꯦꯕ ꯈꯪꯕ꯭ꯔꯥ ꯁꯠ ꯂꯥꯎꯅ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯖꯣꯔ ꯆꯦꯜꯂꯦ ꯑꯗꯨꯒ ꯍꯤꯒ ꯊꯧꯗꯔ ꯂꯥꯛꯄꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯍꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯇꯤꯡ ꯃꯥꯔꯀꯦꯠꯇꯒ ꯄꯣꯠ ꯌꯣꯟꯕꯤ ꯈꯣꯠꯄꯤ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯃꯣꯏ ꯑꯔꯤꯕ ꯃꯇꯝꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯒ ꯏꯁꯩꯒ ꯁꯛꯑꯒ ꯏꯔꯨꯖꯕꯤ ꯄꯥꯈꯪꯒꯁꯦ ꯖꯣꯝ ꯆꯣꯡꯊꯕꯤꯅꯦ ꯍꯦꯛꯇ ꯏꯔꯨ ꯇꯧ ꯂꯩꯒ ꯊꯝꯕꯥꯜ ꯂꯩꯒ ꯍꯦꯛꯄꯤ ꯈꯣꯠꯄꯤ ꯑꯗꯒꯤ ꯅꯣꯡꯃꯇ ꯆꯨꯔꯦꯗꯣ ꯃꯤꯒꯁꯦ ꯄꯥꯏꯔꯛꯄꯤꯅꯤꯀꯣ ꯑꯩꯈꯣꯏ ꯔꯛꯇꯒ ꯍꯦꯛꯇ ꯃꯤꯒꯁꯦ ꯄꯥꯏꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯁꯥꯕ ꯃꯥꯟꯅꯤꯕꯀꯣ ꯑꯁꯥꯕ ꯅꯠꯇꯦ ꯁꯤ ꯃꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦꯕ ꯁꯤ ꯄꯥꯏꯔꯤꯁꯦ ꯑꯗꯒꯤ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯀꯩꯅꯣꯒ ꯁꯤꯟꯒ ꯌꯥꯎꯕꯁꯦ ꯅꯣꯡꯒꯁꯦ ꯍꯦꯛꯇ ꯈꯥꯛ ꯂꯥꯎꯔꯒꯅꯦ ꯆꯨꯊꯔꯛꯇꯣꯏꯅꯦꯕ ꯈꯪꯕ ꯃꯥꯡꯁꯤꯗ ꯑꯈꯥꯛ ꯂꯥꯎꯔꯒ ꯎꯗꯣꯏꯅꯦ ꯑꯗꯨꯒ ꯆꯨꯗꯣꯏꯅꯦ ꯑꯗ ꯁ꯭ꯇꯦꯖꯀꯁꯦ ꯄꯨꯛꯇꯥꯎꯅꯦ ꯖꯝ ꯆꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁ꯭ꯇꯦꯖꯇ ꯁꯤꯟ ꯑꯃ ꯁꯠꯂꯥꯎ ꯑꯣꯟꯕꯁꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀ ꯉꯥꯏꯅꯩꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯗ꯭ꯔꯃꯥ ꯑꯃ ꯇꯧꯕꯗꯗꯤ ꯐꯤꯒ ꯆꯤꯡꯈꯠꯄꯤ ꯈꯣꯠꯄꯤ ꯁ꯭ꯀ꯭ꯔꯤꯟꯒ ꯆꯤꯡꯕꯤ ꯀꯩꯝ ꯇꯧꯗꯦ ꯈꯪꯗꯦ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯆꯠꯂꯗꯅꯦ ꯄꯨꯡꯀꯪ ꯀꯪꯉꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯐꯠ ꯂꯥꯎ ꯎꯏ ꯑꯗꯩ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯀꯗꯥꯏꯗꯕꯨ ꯃꯥꯡꯈ꯭ꯔꯤꯅꯣ ꯀꯗꯣꯝꯗꯕꯨ ꯆꯠꯈ꯭ꯔꯤꯅꯣ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯣ ꯈꯪꯗꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯀꯩꯅꯣꯁꯦ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯅꯦꯅ ꯈꯜꯂꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯔꯛꯇꯒꯁꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯖꯒꯣꯏꯒ ꯁꯥꯟꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯊꯣꯛꯂꯛꯑꯅꯤꯕ ꯂꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯑꯣꯏ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯩ ꯑꯁꯥꯕ ꯉꯥꯛꯇ ꯑꯣꯏꯔꯣꯗꯅꯁꯨ ꯏꯔꯛꯇ ꯐꯥꯎꯒꯠꯂꯛꯏꯗꯣ ꯑꯁꯥꯕꯃꯛ ꯑꯁꯦꯡꯕ ꯗꯥꯏꯔꯦꯛ ꯑꯣꯏꯔꯝꯕꯁꯨ ꯑꯃꯨꯛ ꯌꯥꯎꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯃꯁꯦ ꯑꯩꯗꯤ ꯈꯣꯡꯒꯁꯦ ꯃꯥ ꯂꯩꯖꯔꯕꯅꯤ ꯀꯤꯃꯟꯈꯤꯗꯅ ꯑꯩ 3D 4D 5Dꯒ ꯂꯩꯍꯧꯔꯦ ꯑꯩꯗꯤ 100Dꯕꯨ ꯍꯥꯏꯅꯤꯡꯉꯦꯀꯣ ꯏꯐꯦꯛꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯣꯏꯁꯦ ꯆꯥꯎꯈꯠꯄꯁꯦ ꯑꯗꯨꯅꯕꯨ ꯃꯣꯏ ꯅꯝꯕ ꯌꯥꯗ꯭ꯔꯤꯅꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯤ ꯂꯝ ꯃꯌꯥꯝ ꯁꯨꯝ ꯎꯔꯒ ꯃꯇꯧ ꯇꯝꯅꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯁ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯝꯕꯗ ꯍꯩꯇ꯭ꯔꯦ ꯁ꯭ꯄꯤꯁꯂꯦꯁ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯍꯥꯏꯔꯗ꯭ꯔꯥ ꯑꯩ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯝ ꯃꯌꯥꯝ ꯌꯦꯡꯕ ꯃꯃꯥꯡꯗ ꯁꯤꯒꯤ ꯁꯣꯁꯦ ꯌꯦꯡꯕꯤꯕ ꯌꯥꯎꯈ꯭ꯔꯒꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯇꯝꯕꯗꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯁꯤꯒꯤ ꯐꯖꯕꯁꯦ ꯀꯩ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕ ꯈꯣꯠꯄ ꯂꯧ ꯀꯩꯅꯣ ꯑꯁꯦꯡꯕ ꯇꯠ ꯇꯧꯔꯛꯄꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯥꯡꯉꯤ ꯈꯪꯗꯦ ꯀꯔꯤꯅꯣ ꯁꯤꯗ ꯍꯥꯏꯗꯣꯏꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯂꯧꯕꯨꯛꯀ ꯇꯧꯔꯦ ꯂꯧꯕꯨꯛꯀꯗ ꯑꯣꯜꯂꯛꯑꯦ ꯍꯥꯏꯕ ꯑꯗꯨ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯅꯝꯍꯟꯗ꯭ꯔꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯃꯔꯨ ꯂꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯚꯦꯂꯨꯁꯦ ꯅꯝꯈ꯭ꯔꯒ ꯎꯔꯒ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯎ ꯇꯥꯔꯗꯤ ꯚꯦꯂꯨꯗꯣ ꯍꯟꯊꯔꯛꯀꯅꯤ ꯃꯤ ꯌꯦꯡꯅꯤꯡꯕꯁꯨ ꯋꯥꯠꯂꯛꯀꯅꯤ ꯁꯤꯗ ꯎꯔꯁꯤꯕꯣꯅꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯉꯒꯗꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯃꯤꯟꯅꯔꯦꯗꯅ ꯑꯗꯨ ꯂꯥꯛꯅꯤꯡꯅꯕꯒꯤ ꯀꯩꯅꯣꯝꯅꯦꯕ ꯃꯇꯧꯁꯨ ꯇꯝꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯁꯨ ꯑꯣꯏꯔꯦ ꯁꯤ ꯃꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯁꯨ ꯁꯥꯟꯅꯗꯦ ꯍꯥꯏꯀꯣ ꯑꯈꯟꯅꯕ ꯅꯨꯃꯤꯠ ꯈꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯅꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒ ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕ ꯁꯣꯁꯤꯗꯤꯅꯦ ꯎꯕ ꯐꯪꯗꯧꯁꯨ ꯃꯥꯟꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯅꯦ ꯁꯤꯅ ꯎꯖꯔꯤꯁꯤꯅ ꯑꯗꯨꯒ ꯐꯣꯟꯕꯨꯗꯤ ꯄꯨꯁꯜꯍꯜꯂꯦ ꯐꯣꯟ ꯄꯨꯁꯟ ꯇꯥꯔꯒꯁꯨ ꯐꯣꯟꯗꯣ ꯅꯝꯕ ꯌꯥꯗꯦꯕ ꯈꯨꯅꯨꯡꯉꯥꯏꯝꯅꯦ 3Dꯒ ꯍꯥꯏꯅꯤꯡꯗ꯭ꯔꯦ 100D ꯇꯥꯔꯦ ꯄꯨꯔꯥ ꯄꯨꯟꯁꯤꯗ ꯃꯤꯇ꯭ꯔꯪ ꯂꯥꯏꯔꯩꯕ ꯀꯩꯅꯣꯝ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯌꯥꯍꯟꯗ꯭ꯔꯤꯗꯣ ꯃꯔꯝ ꯌꯥꯝ ꯊꯤꯅ ꯂꯩꯔꯝꯃꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯎꯠꯊꯣꯛꯈ꯭ꯔꯒꯗꯤ 4,000 ꯑꯆꯥꯄꯣꯠꯇꯣ ꯁꯣꯏꯔꯦ 4,000ꯗꯣ ꯄꯥꯝꯃꯨꯔꯛꯇ꯭ꯔꯦ 4.5 ꯍꯦꯜꯂꯁꯨ ꯉꯁꯥꯏ 4,500 ꯑꯆꯥꯄꯣꯠꯀꯗ ꯄꯥꯝꯃꯨꯔꯛꯇ꯭ꯔꯦ ꯑꯗꯨꯅ 3,000 ꯍꯥꯏꯔꯁꯨ ꯄꯥꯝꯃꯨꯔꯣꯏꯕ ꯍꯧꯖꯤꯛꯀꯤ ꯑꯗꯨꯅꯦ ꯃꯣꯏꯅ ꯁꯨꯝ ꯀꯩꯅꯣꯗꯣ ꯎꯠꯈ꯭ꯔꯒꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯊꯥꯒꯠꯂꯛꯑꯒꯗꯤ ꯑꯗꯨꯒꯤ ꯚꯦꯂꯨꯗꯣ ꯍꯟꯊꯔꯛꯀꯅꯤꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏ ꯐꯖꯕꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯌꯦꯡꯅꯤꯡꯅꯕꯒꯤ ꯃꯒꯨꯟꯗꯣ ꯂꯩꯍꯟꯅꯤꯡꯉꯦ ꯑꯁ ꯉꯛꯑꯦ ꯍꯥꯏꯕ ꯐꯖꯅ ꯈꯨꯅꯨꯡꯉꯥꯏ ꯊꯤ ꯅꯨꯡꯉꯥꯏ ꯂꯣꯏꯔꯦ ꯉꯁꯤꯒꯤꯁꯤ ꯃꯌꯥꯝ ꯌꯥꯝ ꯑꯃꯅꯤ ꯃꯤꯁꯦ ꯍꯦꯛꯇ ꯑꯗꯨ ꯅꯨꯡꯉꯥꯏꯕꯗꯁꯨ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯃꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯂꯥꯎ ꯀꯤꯕꯨ ꯉꯛꯇꯅ ꯉꯛꯄ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯗꯤꯅꯔ ꯌꯥꯎꯔꯒ ꯃꯤ ꯑꯃꯗ 4,500 ꯍꯥꯏꯈꯤꯕꯗꯣ ꯑꯣꯟꯅ ꯂꯩꯔꯝꯃꯦꯕꯀꯣ ꯂꯥꯜꯂꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯗ 8,900 ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯁꯨꯝ
ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯈꯪꯗꯕ ꯃꯤꯁꯨ ꯆꯠꯅꯤꯡꯉꯒ ꯄ꯭ꯂꯥꯟ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯍꯥꯏꯖꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯃꯊꯪ ꯆꯠꯄꯒꯤ ꯇꯤꯀꯦꯠ ꯃꯌꯥꯝ ꯀꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇꯪ ꯕ꯭ꯔꯍꯝ ꯆꯠꯂꯦ ꯍꯥꯏꯕ ꯍꯔꯥꯎꯕꯅ ꯅꯨꯡꯉꯥꯏꯃꯟꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯑꯃꯒꯤ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯑꯩꯅ 4,500ꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ 4,500 ꯅꯠꯇꯦ ꯃꯌꯥꯝ ꯁꯤꯒꯤ ꯁ꯭ꯌꯥꯝ ꯅꯤꯔꯥꯃꯤꯠꯁꯤ ꯌꯦꯡꯕꯒꯤ ꯗꯤꯟꯅꯔ ꯌꯥꯎꯔꯒ 8,900ꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯄ꯭ꯂꯥꯇꯤꯅꯝꯁꯤꯗꯤ ꯀꯛꯆꯗ꯭ꯔꯦꯀꯣ ꯃꯣꯏꯁꯦ ꯇꯤꯀꯦꯠꯁꯦ ꯃꯈꯜ 3 ꯊꯣꯛꯅ ꯁꯤꯜꯚꯔ ꯑꯃꯅꯦ ꯒꯣꯜ ꯑꯃꯅꯦ ꯄ꯭ꯂꯥꯇꯤꯅꯝ ꯑꯃꯅꯦ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕ ꯅꯠꯇꯦ ꯂꯨꯄꯥ 1,900-1,900 ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯌꯦꯕ ꯑꯗꯩꯗꯨꯗ ꯄ꯭ꯂꯦꯇꯤꯅꯝꯗꯨꯁꯨ ꯇꯥꯡꯃꯜꯂꯦꯅ ꯑꯩꯈꯣꯏꯅ ꯒꯣꯜꯁꯤꯗ ꯑꯣꯏꯅ ꯀꯛꯆꯕꯅꯦꯕ ꯒꯣꯜꯁꯤꯗ 7,900 ꯇꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯚꯔꯥ ꯍꯥꯏꯇꯥꯔꯦꯅꯦ ꯂꯧꯕ ꯂꯥꯛꯄ ꯊꯤꯟꯕ ꯑꯗꯨꯒꯤ ꯂꯣꯏ ꯌꯥꯎꯔꯒ ꯃꯤ ꯑꯃꯃꯝꯗꯅꯤꯀꯣ ꯍꯥꯏꯁꯦ ꯃꯤ ꯑꯃꯃꯝꯗ 8,900 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯁꯤꯜꯚꯔꯗ ꯀꯛꯅꯤꯡ ꯇꯥꯔꯒꯗꯤ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯗꯦ ꯂꯨꯄꯥ 8,900 ꯈꯛꯇꯪ ꯇꯥꯕꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯕꯤꯔꯣꯀꯣ ꯃꯌꯥꯏꯁꯤꯅ ꯆꯞ ꯆꯥꯔꯕꯅꯤ ꯈ꯭ꯋꯥꯏ ꯐꯩ ꯃꯌꯥꯏꯁꯤꯅ ꯈ꯭ꯋꯥꯏ ꯐꯕꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯛꯆꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯄꯥꯎꯗꯣ ꯂꯥꯟꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯦꯡꯗꯣꯛꯆꯔꯦ ꯁꯦ ꯆꯪꯉꯣ ꯁꯦ ꯑꯝꯇ ꯅꯝꯕꯤꯌꯨꯗꯅ 1 2 3 ꯑꯔꯦ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯋꯥꯕꯗꯤ ꯂꯣꯏꯔꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪꯗꯤꯀꯣ ꯊꯥꯏꯂꯦꯟꯗ ꯂꯥꯛꯑꯒ ꯌꯦꯡꯕ ꯌꯥꯏ ꯌꯦꯡꯕꯤꯕ ꯌꯥꯏꯀꯣ ꯁꯨꯝ ꯋꯥꯅꯁꯨ ꯅꯣꯛꯄꯒ ꯍꯣꯠꯅꯖꯔꯒ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯎꯔꯣꯏꯗꯕꯁꯦ ꯎꯔꯣꯏꯁꯤꯗꯤ ꯚꯤꯗꯤꯑꯣꯗꯁꯨ ꯅꯝꯍꯟꯗ꯭ꯔꯤꯗꯣ ꯄꯨꯟꯁꯤꯗ ꯎꯔꯣꯏ ꯚꯤꯗꯤꯑꯣꯗꯁꯨ ꯅꯝꯍꯟꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯁꯨ ꯉꯁꯥꯏ ꯄꯥꯔꯇꯤꯗ ꯂꯩꯔꯦ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯈꯤꯕ ꯑꯅꯤꯗꯨꯅꯦ ꯁꯤ ꯄꯥꯏꯔꯤꯁꯦ ꯅꯪꯉꯣ perfect थागतचरी Say, ready? Thank you so much. Thank you so much. Thank you so much. ꯃꯣꯏꯒꯤ ꯍꯔꯥꯎ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯃꯤꯁꯦ ꯋꯦꯜꯀꯝꯁꯦ ꯐꯖꯅ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ
ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯝꯕ ꯃꯇꯧ ꯃꯌꯥꯝꯁꯦ ꯎꯕꯁꯤꯗꯅꯦꯀꯣ ꯅꯨꯡꯁꯤꯕ ꯍꯔꯥꯎꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯁꯣ ꯑꯃ ꯌꯦꯡꯉꯨꯕꯒꯤ ꯄꯦꯜꯂꯒ ꯊꯣꯛꯂꯛꯏ ꯍꯥꯏꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯜꯍꯟꯕꯗꯣ ꯑꯗꯨ ꯈꯨꯄꯦꯟ ꯑꯃꯅꯦ ꯑꯩꯈꯣꯏ ꯊꯃꯣꯏꯁꯤꯗ ꯄꯦꯟꯗꯕ ꯃꯤ ꯂꯥꯛꯏꯕ ꯃꯤ ꯈꯨꯗꯤꯡꯁꯦ ꯌꯥꯝ ꯍꯔꯥꯎꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯈꯔ ꯇꯤꯞꯁꯦ ꯍꯥꯞꯆꯔꯦ ꯕꯣꯛꯁ ꯊꯝꯃꯝꯕꯁꯤꯗ ꯑꯗꯣ ꯈꯪꯗꯦ ꯄꯥꯝꯃꯨꯗꯦ ꯑꯗꯨꯝ ꯍꯥꯞꯇꯣꯛꯅꯤꯡꯉꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤꯀꯨꯞꯁꯤꯗ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯩꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯂꯩꯕ ꯃꯣꯏꯒꯤ ꯊꯥꯏꯂꯦꯟ ꯍꯥꯏꯕ ꯂꯝꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐꯩꯌꯦ ꯃꯤ ꯐꯕꯁꯦ ꯁꯤ ꯃꯐꯝꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯕ ꯆꯪꯕ ꯗꯨꯀꯥꯟ ꯐꯝꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯂꯝꯕꯤ ꯊꯦꯡꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯐꯩ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯅꯤꯔꯥꯃꯤꯠ ꯄꯨꯀꯦꯠꯀꯤꯁꯦ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯒꯥꯏꯁ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯌꯥꯝ ꯅꯤꯔꯥꯃꯤꯠ ꯁꯤꯌꯥꯝ ꯅꯤꯔꯥꯃꯤꯠ ꯄꯨꯀꯦꯠ ꯑꯗ ꯂꯩꯇ ꯊꯥꯏꯁꯦ ꯅꯠꯇꯦ ꯁꯤꯌꯥꯝ ꯅꯤꯔꯥꯃꯤꯠꯁꯤ ꯁꯤ ꯃꯐꯝꯁꯤꯅꯦ ꯐꯨꯀꯦꯠꯀꯤ ꯁꯤꯌꯥꯝ ꯅꯤꯔꯥꯃꯤꯠ ꯃꯣꯏꯒꯤ ꯁꯣꯁꯤꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯗ ꯃꯣꯏ ꯂꯩꯇ꯭ꯔꯦ ꯃꯣꯏꯁꯨ ꯑꯃꯅꯦꯕ ꯌꯦꯡꯍꯟꯅꯤꯡꯉꯤꯀꯣ ꯁꯤꯗꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯦ ꯊꯥꯏꯂꯦꯟꯗ ꯂꯥꯛꯑꯒ ꯃꯌꯥꯝꯅ ꯊꯥꯏꯂꯦꯟꯗ ꯂꯥꯛꯑꯒ ꯉꯥꯎꯁꯟ ꯐꯩꯖꯅꯕꯒꯤ ꯋꯥꯈꯜ ꯅꯪ ꯈꯜꯂꯦꯕꯀꯣ ꯊꯥꯏꯂꯦꯟꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯂꯩꯔꯛꯄ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯀꯩꯀꯥ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯍꯦꯛꯇ ꯃꯤꯇ꯭ꯔꯪ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯎꯠꯂꯒ ꯌꯦꯡꯍꯜꯂꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯤ ꯅꯝꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯔꯛꯇꯒ ꯆꯞ ꯐꯥꯎꯒꯠꯂꯛꯑꯦ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯕ ꯑꯃꯛꯇꯨꯗ ꯑꯗꯒꯤ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯇꯧꯋꯦ ꯂꯣꯏꯔꯦ ꯈꯪꯗꯦ ꯆꯤꯟꯅ ꯇꯝꯕꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯎꯗꯗꯤ ꯈꯪꯉꯔꯣꯏ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯐꯪꯍꯟꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤ ꯐꯣꯇꯣ ꯅꯝꯕ꯭ꯔꯣ ꯑꯩꯒꯤꯗꯣ ꯅꯝꯃꯦ ꯐꯣꯇꯣ ꯑꯩꯅꯗꯤ ꯅꯝꯗꯦ ꯑꯩꯅꯗꯤ Thank you. It means thank you. Oh, thank you. 타겟짜리 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 ꯐꯖꯕꯁꯦ ꯌꯦꯡꯍꯟꯕꯤꯕꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯦꯡꯛ ꯌꯨ ꯏꯄꯨꯔꯣꯏꯕ ꯅꯍꯥꯟꯒꯩꯗꯤꯀꯣ ꯑꯩ ꯏꯁꯧ ꯂꯥꯡꯉꯤꯅꯦꯕ ꯑꯩꯅ ꯊꯕꯛꯇꯁꯨ ꯂꯩ ꯁꯤꯅ ꯇꯥ ꯂꯩꯌꯦ ꯀꯣꯛꯀ ꯂꯣꯏ ꯆꯥꯛꯑꯦ ꯀꯣꯏꯕꯁꯨ ꯅꯣꯡꯇ ꯄꯨꯕꯤꯗꯦꯅ ꯉꯥꯡꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩ ꯏꯁꯧ ꯂꯥꯡꯅꯕꯗꯣ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯒꯥꯔꯤꯒꯤ ꯅꯨꯄꯥꯗꯣ ꯀꯧꯔꯛꯑꯦ ꯒꯥꯔꯤ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯃꯨꯛ ꯁꯤ ꯈꯨꯆꯠꯁꯤꯁꯨ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯃꯊꯥ ꯁꯥꯗꯕ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯖꯒꯥꯗꯣ ꯍꯥꯟꯅ ꯊꯤꯜꯂꯝꯃꯅꯤ ꯉꯥꯏꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕ ꯈꯣꯠꯄ ꯑꯃꯨꯛ ꯉꯥꯏꯔꯝꯃꯒ ꯄꯨꯡ ꯀꯌꯥ ꯇꯥꯒꯦ 10:30 ꯇꯥꯒ 10:30ꯗ ꯂꯣꯏꯗꯣꯏꯅꯦ ꯁꯣꯗꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯃꯨꯛ ꯉꯥꯏꯔꯝꯃꯅꯤ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨꯅꯤ ꯑꯗꯣ ꯅꯍꯥꯟꯒꯩ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯒ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯒꯩ ꯍꯣꯠꯅꯔꯨꯕꯗꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯇꯧꯊꯣꯛꯄꯗ ꯏꯁꯥꯁꯦ ꯂꯥꯏꯅꯥ ꯈꯔꯗꯤ ꯀꯣꯛꯀꯅꯤ ꯀꯣ ꯀꯣꯛꯀꯤ ꯂꯥꯏꯅꯥ ꯈꯔꯗꯤ ꯀꯣꯛꯀꯅꯤꯅꯦꯀꯣ ꯅꯍꯥꯟꯒꯩ ꯂꯥꯡꯅꯕ ꯏꯁꯧ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯁꯪꯅꯗꯕꯒꯤ ꯃꯥꯅ ꯍꯥꯏꯁꯦ ꯅꯍꯥꯟꯒꯩ ꯃꯥ ꯁꯪꯗꯕꯩ ꯑꯩꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗꯨꯒꯤꯅꯦ ꯉꯥꯡꯉꯤꯁꯦ ꯍꯥꯏꯗꯤ ꯆꯠꯈꯤꯕꯩꯁꯤ ꯇꯨ ꯁꯣꯝꯗ ꯆꯠꯈꯤꯕꯒꯤ ꯁꯣꯝꯗ ꯂꯝꯕꯤ 2 ꯄꯤꯔꯦꯕꯀꯣ ꯑꯗꯨ ꯁꯣꯝꯗꯁꯨ ꯍꯜꯂꯛꯄꯩꯁꯨ 2 ꯄꯤꯔꯦ ꯐꯖꯔꯦ ꯑꯗꯨꯗꯤ ꯂꯝꯕꯤ 4ꯅꯦ ꯂꯩꯁꯦ ꯃꯃꯥꯡ ꯆꯠꯈꯤꯕꯩ 2 ꯍꯜꯂꯛꯄꯩꯁꯨ 2 Day 1ꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏ ꯗꯦꯠ 5 Day 1ꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯊꯥꯏꯂꯦꯟꯗ ꯊꯨꯡꯕꯅꯦ ꯐꯨꯀꯦꯠꯇ ꯗꯦꯠ 7 ꯕꯨꯛ ꯂꯩꯗꯣꯏꯅꯦ ꯐꯨꯀꯦꯠꯇ ꯗꯦꯠ 7ꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯄꯥꯇꯥꯌꯥꯗ ꯆꯠꯇꯣꯏꯕ ꯁ꯭ꯇꯤꯀꯔ ꯃꯌꯥꯝ ꯅꯞꯁꯤꯜꯂꯁꯤꯔꯣ ꯌꯦꯜꯂꯣ ꯃꯆꯨꯗꯤ ꯇꯧꯔꯒ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯥꯟꯅꯗꯕꯅꯦꯅ ꯈꯟꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯝ ꯕꯤꯠꯇ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯤꯠ ꯅꯥ ꯁꯤꯡꯒꯅꯤꯅ ꯈꯜꯂꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯛꯄꯁꯤꯗ ꯃꯣꯏꯒꯤ ꯁꯣꯁꯤꯒꯤ ꯐꯖꯕ ꯃꯇꯦꯛ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯐꯖꯕꯅꯦ It's time for world-class culture entertainment.
must-see once-in-a-lifetime experience. Siam Niramit Phuket, world-class culture entertainment. mayamna matek sika ubada kyang yamna nungairamgani habda dum khangbiramani sigi show se aduki matik aina nungaina haijai duneba ko mapum asengbuda di kyam nungairamani show asangbuda de mi mayam ga simi mangsida asengboina mi aseng ngatni ko se pai mayam se ado moigi hena yamna nungaiba haigadra moigi aduna moigi hospitality phajaba se mi khudingmak moisida leib mi khudingmak se aduki matik yamna mi je welcome je harau harau taramna oe yam phajai aduga yam su saukhali ko phajaba mapam yam semgale tourist ki lakningba pukning jingchinba jaga se yamna lai tumaina phajan semgale no koina akoi gi su sumaina koi ram je sumaina semga targadi koi su tourist yamna laaga yam phani ko adi koi gi setmilon da yam kana gani na khanjai aduga ngasai gi kaino awogi mi amada lupa 3,900 haibado adugi ticket to adomnasu sigi shosi yimbiram tardine 10,000 oresu pamude na harakani ba compulsory harakani ko yam tina nungai na aduna mayamsu amumuk sumaina enjoy tokthokpiyo punsisida koina sumaina enjoy amum tokthokpose laina tina mayam de ngakthoena khanga hi mayamna su dum haibire ko mayam su hena dum khangbiramani aduna hadi anxiety leibo khalaina mayam laina mayam leigadabe kok toini ko hak sumaina amumuk nungai thokpa kauk thokpa langbase amuk yamna darkar oi moiba khoidadi mayamna hena khangbiramgani adugi matangde ene kana haidraga su aduna khoisu yam harau harauna yam tina nungai khre adu sumaina raga nusinana harau harau kaina bagi matamdo yoksale mayam photo khra sum hapchare mayam nokthi nokna birakano ko aisakse sum memory oina bana mayam pone yengminnase na hapchabane aisakse ti mayam yam phajaba so ma yengore ko punsi yem ahanba ujaba ko uwa phangriba matungda su ugadaba mande du shodo do phajaba mayam mapam mayam koirure da phajaba marste naw mayam sigi gari su yong ko tin nai dra ti phajabane post ta havne ainu pari ngaw gre si gari uda ado maman su yang ka hena tangbo di ma se activa da yo dum maman da hapet maina changchat maina lai ko ado moi net ta gadi internet da handaki jun july sida india da launch tawni kai di hai chumre ba lali ba khangde ko mayam ngai mine se yenga se तो सी मफम थाईलैंड से कोई चतप याब मफम ओए मैम जो चलहनिंगे याम फजा फजब मैम लाइको अदो ngasi ओइनेदि मैम आइगी ब्लॉग से लोइसनजरगे मतांग सिदा हयेंगी अमुक ngai biramo मैम बाय बाय